ꯔꯣꯖꯔꯗꯤ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯂꯥꯛꯄ ꯎꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯛꯀꯠꯈꯤꯗꯨꯅ ꯃꯊꯨꯟ ꯊꯥꯡꯒꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯅ ꯀꯥꯔ ꯑꯗꯨ ꯊꯧꯅ ꯊꯧꯅ "ꯑꯣꯏ ꯔꯣꯖꯔ, ꯀꯥꯏꯗꯅꯣ ꯅꯪ ꯆꯠꯂꯤꯗꯨꯕꯣ? ꯂꯥꯛꯑꯣ!" ꯔꯣꯖꯔ ꯑꯗꯨꯒ ꯇꯥꯗꯒꯩ ꯑꯔꯥꯛꯄ ꯑꯣꯛꯇꯣ ꯑꯃꯗ ꯁꯠ ꯇꯣꯡꯈꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯄꯣꯔꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯛꯇꯣ ꯇꯣꯡꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯤꯔꯛ ꯇꯤꯟꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯄ ꯌꯥꯗꯕꯅ ꯕꯥꯏꯛ ꯊꯧꯕ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯇꯥꯟꯅꯔꯛꯂꯤꯕꯗꯨ ꯔꯣꯖꯔꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯖꯦꯀꯣꯕꯁꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯔꯣꯖꯔꯗ ꯌꯦꯡꯂꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯀꯅꯥꯅ ꯀꯩꯗꯧꯔꯤ ꯍꯥꯏꯕꯗꯨꯁꯨ ꯀꯨꯞꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯁꯤꯡꯗꯧ ꯁꯤꯡꯂꯕ ꯃꯇꯤꯛ ꯆꯥꯔꯕ ꯖꯦꯀꯣꯕꯅ ꯕꯥꯏꯛ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯍꯥꯏꯔꯞꯇꯤ ꯆꯤꯡꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯣꯛꯇꯣ ꯄꯥꯔꯀꯤꯡ ꯌꯧꯔꯗꯨꯅ ꯔꯣꯖꯔꯗꯨ ꯚꯔꯥ ꯄꯤꯔꯝꯂꯒ ꯑꯣꯛꯇꯣ ꯑꯃꯗ ꯑꯃꯨꯛ ꯇꯣꯡꯈ꯭ꯔꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯔꯤꯖꯥꯔꯚ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯔꯗꯨꯅ ꯑꯣꯛꯇꯣꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯆꯠꯂꯤꯕꯗꯣ ꯑꯗꯨꯝ ꯇꯥꯟꯅꯔꯝꯃꯤ꯫ ꯕꯥꯏꯛ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯇꯥꯟꯅꯔꯛꯄ ꯂꯦꯞꯄꯝꯗꯦ꯫ ꯖꯦꯀꯣꯕ ꯍꯦꯟꯅ ꯆꯤꯡꯅꯔꯛꯇꯨꯅ ꯔꯤꯚꯣꯜꯚꯔ ꯑꯗꯨ ꯁꯠꯇꯣꯔꯛꯏ꯫ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯑꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯝꯆꯔ ꯐꯥꯎꯗꯤ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯃꯥꯏꯀꯩ ꯌꯦꯡꯂꯨꯕꯗ ꯖꯦꯀꯣꯕ ꯎꯔꯛꯄꯗꯒꯤ ꯀꯟꯅ ꯕꯥꯏꯛꯇꯨ ꯊꯧꯔꯒ ꯆꯠꯈꯤ꯫ ꯅꯣꯡꯃꯩ ꯑꯗꯨꯁꯨ ꯃꯈꯣꯜ ꯀꯌꯥ ꯍꯧꯗꯕꯤ ꯑꯣꯏꯕꯅ ꯃꯌꯥꯝꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ꯫ ꯖꯦꯀꯣꯕꯁꯨ ꯁꯨꯝ ꯏꯟꯅꯔꯛꯄꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯆꯠꯂꯤꯕꯗꯨ ꯃꯄꯥꯕꯨꯡꯒꯤ ꯀ꯭ꯋꯥꯇꯔꯗꯅꯤ ꯍꯥꯏꯕ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀ꯭ꯋꯥꯇꯔ ꯌꯧꯔꯗꯨꯅ ꯔꯣꯖꯔꯗꯨ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ꯫ ꯚꯔꯥ ꯄꯤꯔꯝꯂꯒ ꯆꯪꯂꯛꯄꯗ ꯁꯦꯀꯨꯔꯤꯇꯤꯁꯤꯡꯗꯨꯅ "ꯑꯩꯃ, ꯔꯣꯖꯔ ꯀꯩꯗꯧꯔꯦ?" ꯔꯣꯖꯔ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯍꯦꯛ ꯆꯪꯂꯛꯄꯒ "ꯏꯃꯥ, ꯄꯥꯕꯨꯡ!" ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ "ꯑꯩꯃ, ꯁꯅꯥ, ꯅꯣꯏ ꯄꯥꯕꯨꯡꯗꯤ ꯁꯪꯒꯥꯕ ꯑꯃ ꯆꯠꯈꯤ, ꯃꯦꯗꯥꯝꯁꯨ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯦꯅꯦ." ꯔꯣꯖꯔ ꯃꯊꯥ ꯁꯥꯅ "ꯑꯁ, ꯑꯩꯒꯤ ꯑꯕꯣꯛꯇꯤ?" ꯂꯩꯕꯅꯤ." ꯒꯣꯝꯇꯤꯁꯨ ꯃꯁꯨꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ "ꯏꯁꯨ ꯁꯅꯥ, ꯀꯩꯗꯧꯔꯒꯦ? ꯍꯩꯃ, ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯕꯣ?" ꯔꯣꯖꯔ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ꯫ "ꯑꯩꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯦ ꯀꯅꯥꯅꯣ? ꯍꯥꯟꯅ ꯀꯩ ꯑꯣꯏꯔꯝꯒꯦ?" ꯒꯣꯝꯇꯤꯅ "ꯏꯍꯦ, ꯀꯃꯥꯟꯗꯣ ꯖꯦꯀꯣꯕ ꯍꯥꯏꯗꯨꯅꯤꯅꯦ, ꯀꯩꯗꯧꯔꯒꯦ?" ꯔꯣꯖꯔ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯍꯣꯠꯂꯒ "ꯑꯁ, ꯑꯩꯗꯤꯕ ꯄꯦꯜꯂꯦꯗꯀꯣ!" ꯇꯟꯖꯥꯗꯨꯗ ꯖꯦꯀꯣꯕ ꯐꯠ ꯆꯪꯂꯛꯏ꯫ "ꯑꯣꯏ ꯔꯣꯖꯔ, ꯅꯪꯕꯨ ꯁꯦꯟꯅꯕ ꯃꯤ ꯊꯥꯗꯣꯛꯑꯦ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ꯫ ꯅꯪꯅ ꯑꯣꯛꯇꯣꯗ ꯆꯠꯈꯤꯕꯗꯣ, ꯕꯥꯏꯛ ꯊꯧꯕ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯅꯪꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯗꯣ ꯅꯪꯗꯤ ꯈꯪꯂꯝꯃꯣꯏ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯒꯣꯝꯇꯤꯗꯤ ꯄꯥꯈꯠꯂꯝꯃꯤ꯫ "ꯍꯩ ꯁꯅꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯣꯛꯇꯣꯗ ꯂꯥꯛꯏꯗꯤ? ꯅꯣꯏ ꯇꯥꯃꯣꯁꯤꯒ ꯆꯠꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ?" ꯖꯦꯀꯣꯕꯅ "ꯑꯩꯒꯕꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯁ꯭ꯀꯨꯜꯗꯒꯤ ꯃꯇꯣꯝꯅ ꯀꯟꯅ ꯆꯦꯟꯈꯤ, ꯑꯩꯁꯨ ꯇꯥꯟꯅꯔꯛꯏꯁꯤꯅꯤ." ꯒꯣꯝꯇꯤꯅ "ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯀꯌꯥꯗꯅꯣ, ꯑꯗꯨꯝꯅ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ? ꯅꯄꯥꯕꯨꯡ ꯈꯪꯂꯗꯤ ꯅꯪ ꯋꯥ ꯊꯣꯛꯂꯅꯤ." ꯔꯣꯖꯔ ꯄꯩꯔꯞꯅ ꯃꯕꯨꯛꯇ ꯌꯦꯡꯂꯒ "ꯑꯩ ꯕꯣꯗꯤꯒꯥꯔꯗꯀꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯒꯕꯣ." ꯒꯣꯝꯇꯤꯅ "ꯍꯩ, ꯋꯥꯆꯣꯏ ꯉꯥꯡꯅꯨꯀꯣ, ꯅꯪ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ ꯁꯅꯥ." ꯖꯦꯀꯣꯕꯅ "ꯆꯠꯁꯤꯂꯣ." ꯔꯣꯖꯔꯅ "ꯑꯩ ꯆꯠꯂꯣꯏ, ꯄꯥꯕꯨꯡ ꯂꯥꯛꯇ꯭ꯔꯤꯐꯥꯎ." "ꯀꯩ ꯃꯔꯝꯒꯤꯅꯣ ꯁꯥꯔ ꯉꯥꯏꯗꯣꯏꯁꯦ?" "ꯃꯔꯝ ꯂꯩꯕꯩꯅꯤ." ꯖꯦꯀꯣꯕ ꯃꯈꯥ ꯇꯥꯖꯗ꯭ꯔꯦ꯫ ꯐꯨꯅꯤꯡꯕꯅꯗꯤ ꯃꯈꯨꯠꯇꯨ ꯃꯔꯦꯡ ꯆꯠꯂ ꯄꯣꯠꯅꯤ꯫ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯒ ꯁꯣꯐꯥꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯈ꯭ꯔꯦ꯫ ꯔꯣꯖꯔꯁꯨ ꯀꯥ ꯑꯃꯗ ꯆꯪꯈ꯭ꯔꯦ꯫ ꯃꯣꯕꯥꯏꯜꯗꯣ ꯄꯣꯔꯛꯇꯕꯅꯤꯅ ꯇꯦꯂꯤꯐꯣꯟ ꯑꯗꯨꯗꯒꯤ ꯃꯄꯥꯕꯨꯡꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯇꯤ ꯃꯌꯥꯝꯗ ꯋꯥ ꯉꯥꯡꯂꯤꯕ ꯇꯟꯖꯥ ꯑꯣꯏꯕꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯝꯗꯦ, ꯁꯥꯏꯂꯦꯟꯗꯁꯨ ꯊꯝꯃꯝꯃꯤ꯫ ꯔꯣꯖꯔ 2-3ꯂꯛ ꯀꯣꯜ ꯇꯧꯔꯐꯥꯎ ꯄꯥꯏꯔꯛꯇꯕꯗꯨꯗ
upai leitraduna amuk kaadudagi thoraki. Gomtiga Jacobka wari sanaduna leirami. Gomtina laknaba ngamdabani yamna wabani ibungo mana ningkiba hongdabani. Rogerna oh yare noi kanamtuna warakbiyu haide. Jacobna Sardi halakiroi waline wachasanu ngasidi chak chaba ama ngangnadoini. Gomtina natti karino misana nangna saurisiba. Rogerna ash noini khangoi. Jacobna aidi khange. Roger karimata khumde masu mabuki nakanda fammi. Gomtina Jacob ti yenglaga ibungo karigino mana saurise. Jacob nokfetongna nupini abidawe. Wahai tuda Roger du ngakna Jacob ti yenglai. Jacob su mamitu kharap Roger di yengi. Natra Roger mamai du fat haidok laga adui nade. Gomtina hai sana nang hojitagi hona adugumba nupi na hada langphang tongnuko madu yade. Roger na kaino igabo as nui sidi isugi de aikhoina thaini dagi nupi macha ama haina duna thamlabani. Aduna atopa nupi ga khangna khotna ba tawnu. Mina kitada warokibada aikhoi pamdeko. Roger di nomata adugumbadu kanana supalaktabanina khangludabani. Haujiti masudu pakhang macha haibadu oirabanina langphang tawdanaba Gomtina harami. Madu tabada Roger di angakpa haibadu oirami. Mabukta yenglaga koino haisiba. Isu sana wari yamna leine. Isu angang oirina nomata haidabani. Adubu haujiti nangsu sauridana aduna igabokna hayorisini. Shomdana Rastu meeting lorakpada magi landline gi miss call lerambaduda call back torai. Phone lakpaduda Roger du prap changlaktuna paikhatli. Alo Rasna Shana Babu Ihe kaidore nang quarter de lebro. Aw lei babu lakhirodra. Ai diwali ne thabak mathang chatlukini kaidaw yarge. Roger Saurna Nati noina ingonda kimta khangandana bodyguard thamisi kaigino. Kaidawrage sana ichagi phanabani ne aikhoina silibase. Hoi katu karan chatkanu jackson leyuko babu wakhal yam nuaite. Commando Jacob ne habase noi engoda hana khangam yadro. Ihe ashigi buwa oina tordana ichagi damakta matik charena thamlibani. Noi tamona kaidawrage. Noi na hana haidrabani na aishu khangdedana magi maramda yam sidarure. Adusu masamaki mamangda noi yam patabani. Aise chopi kai banang haledana noi pelo. Phone du fattami matomta murum solaga thorai. Hoi mai hairam dakai amu prap thoki. Jacob su phuk hogalaga tanarai. Masagi car manung da phamki. Jacob su nokvet car tamna laktuna thong du hangdoklaga thaunaba tarami. Tanjaduda phone lakpadu paikhatli. Baba Shunitana Achauba ichabu sangbro. Aw shangima kidorage. Napase makok ngawe ne pothakre. Office chatre. Magi kulisu leramdre. Doctor gi chesu kadai da thamkhrabano ima thibam khangtre. Jacob na oh yare ai khange ai lerage. Fare masana kulise lepa yade khangladi kokle silaga thamloidabani. Ima ngangkreda baba masanu waitrune duda nang hongnabi pepa nganglunuko ai lerage. Phone du thamnakre. Jacob na pharmacy dagi hidak khara leiraga yumda piramge. Aini hidak leiringida amuk naron de chelamadi
nakhongdo nongmaisina kakudabane. Rogerdi adu harakpadagi pakhatlami, adubu karisu haijada tumina tongi. Gari adu thawraklaga pharmacy amadagi hidak lainaba Jacob kumthaki. Hidaktu lairaga amuk mayumlomda lai. Gari manungduda anidu hoi mai hainade. Jacob ki mayum yorokpada Leramgira, Jamakira. Roger nokfeka taujai. Karimta haidakai gari dagi kumthaki. Jacob su Roger na nokfe tauribadu atra khanglibani. Matomta khali. Noktanaga tauri kapni di khangre. Shunita na thorakpada Roger su leirambaduda. Haima, sargi macha natro. Roger na Mani mama. Ichadi onthokna fajareda. School di thendro pungdi ayaurene. Mama chatlarui. Kedobu yaurage. Farak tare babung manakta chalubane. Oh phare lao imungda changsi. Roger mondaga nungaina imungda chakki. Jacob di mamitu khana aniduda yenglaga inarai. Shunitana Pamu Mama ichagi chanaba kaikenu semake Amadushu yani ga haidagai Mama chak oini sage Shunitana Haima icha sak saraktribo Hoi ima chak asaba thongluge Ichabu kahinjang chaninge Shogri thongba yam chaninge mama Hoi ima thongluge Ai achauba Karino leptana leidubo hidaktu babada piro amba pijaramu. Jacob karimta haidagai mamitu kharab yenglamlaga mapagi kada changkhri. Shunita su Roger ki chanaba chak thungba chakhumda changkhri. Roger du sofa kaduda koilei duna yengjai. Itugi mayumda lakpachidi wakhal chinunga he chaksu chadore. Pamlambadagi phukhawgatlaga kari-karino yengba otpa horai. TV thambagi nakan aduda photo khara frame chalaga lairibadu paikhatlaga yengi. Jacob na ton pamlaga nambagi photo du yenglaga nokjai. Jacob na chahi 15-13 surukpa adwaini. Ton na chahi 2-3 surukpagi yamna nungsiba photo ni. Adu yenglaga Roger nokjari. Nakandagi Jacob na Kai nukningba yauge. Roger khangpe khangi. Aduga photo du mafam chana thammi. Khangsinudaba saraga Tamo, shi nachanupira. Jacob su khangsinudaba saraga Nate, kana anganu khangde. Roger nokjai. Yaringo, si to natra. Kanano to nade. Si tamo natra. Is. I mean khangaba. Khange, Jacob. Oh, kanan hariba. Roger ngiyak wakal khalaga. Aikhoi pabungna. Adudi nang hangba natra. Hana kanan harake. Roger na Abemna, nate, Alex, nate, nachanupi, as, adusu nate. Aikhoi pabungna harapane. Aikhoi ton pamlasu khem kanaroi. Koige. Nang nupi hainara lerabane. Ash wachirida moalaude. Jacob na kanano khangbra nupida. Khangde, khangbasu pamde. Makoina hainaraga aina hekta yadau nate. Condition amadagi hainukibane. Hekta irailaina hainukibanate. Kari condition. Kona khango matam chade. TV yango oge thabirake. Yes, aibu angang dongna. Nang pakhangla. Mani kaino. Karam kanai paino. Ai fau angang oide. As aribana naujaningwasidi. Nahana maiba saningwasidi.
ꯑꯗꯣ ꯇꯥꯃꯣ ꯅꯪꯁꯦ ꯌꯥꯝ ꯁꯥꯊꯤ ꯍꯥꯏ ꯏꯃꯥꯟꯅꯕ ꯉꯩꯅ ꯆꯨꯝꯂꯝꯒꯅꯤ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯁꯥꯊꯤꯗꯦꯅ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕꯒꯤ ꯁꯥꯊꯤꯗꯕꯅꯤ ꯍꯌꯦꯡꯋꯥꯏ ꯅꯄꯥꯕꯨꯡꯅ ꯁꯦꯝ ꯑꯣꯏꯗ꯭ꯔꯀꯥꯟꯗ ꯑꯩꯒꯤ ꯁꯥꯊꯤꯕꯗꯣ ꯈꯪꯍꯟꯒꯦ ꯑꯃꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯎꯁꯤꯠꯇꯕꯩ ꯖꯥꯇꯤ ꯀꯩꯗ ꯍꯥꯏꯔꯨꯔꯅꯤ ꯑꯗꯗꯤ ꯏꯁꯤꯟ ꯏꯄꯥ ꯑꯣꯏꯔꯗꯧꯁꯤꯗꯤ ꯖꯦꯀꯣꯕ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯂꯛꯏ ꯔꯣꯖꯔ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯇꯥꯃꯣ ꯑꯗꯨꯃꯥꯏꯅꯒ ꯌꯦꯡꯂꯛꯀꯅꯨ ꯄ꯭ꯔꯦꯝ ꯆꯣꯄ꯭ꯔꯥ ꯃꯥꯜꯂꯦ ꯖꯦꯀꯣꯕꯅ ꯏꯃꯥ ꯆꯥꯛꯇꯨ ꯏꯪꯒꯦꯔꯥ ꯁꯥꯒꯦꯔꯥ ꯁꯠ ꯂꯣꯏꯁꯤꯜꯂꯣ ꯊꯕꯛ ꯌꯥꯝꯃꯦ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯁꯨꯅꯤꯇꯥꯅ ꯍꯥꯏ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨꯅꯦ ꯑꯆꯧꯕ ꯅꯪꯕꯣ ꯀꯔꯤ ꯊꯕꯛ ꯂꯩꯍꯧꯒꯦ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯕ ꯐꯣꯟꯅꯤ ꯖꯦꯀꯣꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏꯒ ꯍꯥꯟꯅ ꯐꯣꯔꯁꯇ ꯂꯩꯔꯝꯕ ꯃꯔꯨꯞ ꯑꯃꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯄꯥꯏꯈꯠꯂꯤ ꯚꯥꯏ ꯑꯦꯟꯗꯤꯅ ꯚꯥꯏ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯚꯥꯏ ꯁꯤꯑꯦꯝꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯒꯥꯔꯗ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅꯦ ꯄꯥꯎ ꯇꯥꯏ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯦ ꯑꯁ ꯁꯤꯟꯐꯝꯗꯨꯕꯨ ꯍꯩꯅꯔꯤꯕ꯭ꯔꯣ ꯍꯩꯅꯗ꯭ꯔꯦꯅ ꯀꯩ ꯎꯄꯥꯏ ꯂꯩ ꯍꯩꯅꯗꯕꯩ ꯋꯥꯗꯤ ꯌꯥ ꯆꯤꯛꯑꯒ ꯈꯥꯡꯂꯤꯕꯅꯤ ꯏꯁ ꯑꯉꯥꯡꯗꯣ ꯀꯅꯥꯝꯇꯅ ꯃꯁꯛ ꯈꯪꯗꯕꯅꯤ ꯁꯥꯔꯅꯁꯨ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯎꯠꯊꯣꯛꯇꯕꯅꯤ ꯈꯪꯉꯦ ꯑꯗꯣ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯕꯁꯦ ꯑꯣꯁꯤꯅ ꯀꯩꯀꯩꯅꯣ ꯈꯔ ꯁꯤꯟꯅꯔꯛꯏ ꯍꯣꯏ ꯑꯩꯅ ꯐꯣꯟ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯊꯣꯏꯕꯤꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯀꯤꯞꯅꯦꯠ ꯇꯧꯏꯖꯥꯠꯂꯣ ꯑꯩꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯁꯦ ꯑꯩꯗꯤ ꯀꯣꯛꯁꯤꯗ ꯆꯪꯉꯨ ꯌꯥꯗꯦꯅꯦ ꯚꯥꯏ ꯑꯩꯅ ꯍꯦꯟꯅ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯑꯩ ꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤꯗꯤ ꯁꯥꯟꯅꯔꯦ ꯌꯥꯝ ꯃꯥꯟꯅꯗꯤ ꯉꯥꯡꯉꯤ ꯀꯗꯥꯏ ꯐꯥꯎ ꯌꯧꯅ ꯆꯨꯝꯂꯤꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯃꯥ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯕꯤꯔꯕꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯆꯥꯊꯣꯛꯀꯗꯕꯅꯤ ꯑꯁ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗ ꯈꯪꯂꯀꯥꯟꯗ ꯊꯕꯛ ꯇꯧꯁꯤ ꯑꯩꯕꯨꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ ꯀꯩꯅꯣ ꯑꯌꯥꯕꯒ ꯄꯤꯊꯣꯔꯛꯏꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯗꯥꯏꯅꯦ ꯊꯥꯏꯅꯗꯩ ꯄꯥꯝꯃꯛꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯁꯤꯌꯥ ꯍꯣꯏꯅꯦ ꯑꯥꯎꯠꯗꯦꯠ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏ ꯍꯥꯏꯔꯁꯨ ꯌꯥꯏ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯌꯨꯝꯗ ꯂꯩ ꯕꯕꯥ ꯃꯁꯥ ꯉꯝꯗꯕꯒꯤ ꯍꯤꯗꯥꯛ ꯂꯩꯔꯨꯔꯒ ꯊꯤꯜꯂꯝꯕꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯃꯔꯛ ꯃꯔꯛꯇꯗꯤ ꯄꯥꯎ ꯈꯔ ꯐꯥꯎꯅꯁꯦ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯁꯛꯁꯦꯁ ꯑꯣꯏꯕꯅꯤꯅ ꯅꯪ ꯌꯥꯎꯗꯕꯁꯦ ꯑꯩꯈꯣꯏꯗꯤ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝ ꯇꯧꯋꯦ ꯍꯣꯏ ꯌꯥꯏ ꯑꯩꯗꯤ ꯃꯔꯨꯞꯁꯤꯡꯗꯨꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯑꯝꯇ ꯌꯥꯎꯈꯤꯗ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯌꯥꯎꯔꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯤꯕꯨ ꯈ꯭ꯋꯥꯏ ꯃꯔꯨ ꯅꯪꯅ ꯊꯧꯅꯥ ꯂꯩꯈꯩ ꯍꯤꯡꯂꯒ ꯂꯥꯛꯄꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯛꯂꯤꯕꯁꯦ ꯀꯩꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ ꯑꯩ ꯖꯦꯀꯣꯕꯅꯤ ꯀꯩꯅꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯍꯦꯔꯣꯅꯕꯨ ꯁꯤ ꯍꯥꯏꯕ꯭ꯔꯣ ꯆꯦꯡ ꯂꯩꯕꯩꯅꯦ ꯍꯤꯁ ꯐꯔꯦ ꯐꯔꯦ ꯊꯝꯃꯒꯦ ꯊꯝꯃꯦ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯔꯣꯖꯔꯅ ꯇꯥꯃꯣ ꯀꯅꯥꯅꯣ ꯄꯥꯝꯃꯛꯇ꯭ꯔꯤꯕꯣ ꯁꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯍꯣꯏ ꯑꯩꯒꯤ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯇꯥꯃꯣ ꯀꯩꯅꯣꯝ ꯍꯪꯒꯦ ꯀꯩꯅꯣ ꯑꯕꯦꯝꯒ ꯀꯣꯏꯅꯕ꯭ꯔꯣ ꯖꯦꯀꯣꯕ ꯃꯃꯤꯠꯇꯨ ꯈꯥꯅ ꯄꯤꯁꯨꯝꯒ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯂꯛꯏ ꯔꯣꯖꯔ ꯄꯥꯈꯠꯅ ꯅꯣꯡꯃꯩꯒ ꯀꯥꯞꯄꯛꯇꯣ ꯌꯥꯝ ꯃꯥꯜꯂꯦ ꯁꯨꯝ ꯍꯪꯕꯅꯦ ꯑꯗꯨ ꯋꯥꯗꯨ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯑꯦꯂꯦꯛꯁꯅ ꯅꯠꯇꯦ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯅꯦ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯨ ꯍꯣꯏ ꯄꯜꯂꯛꯑꯔꯣꯏꯒꯦ ꯑꯗꯣ ꯑꯁꯦꯡꯕꯗꯣ ꯑꯗꯨꯇꯪ ꯈꯪꯅꯤꯡꯕ ꯀꯩꯒꯤ ꯑꯁꯦꯡꯕ ꯈꯪꯅꯤꯡꯕ ꯏꯃꯥꯟꯅꯕ ꯔꯣꯀꯤꯅ ꯑꯕꯦꯝꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯑꯗꯨꯏꯅꯦ ꯅꯃꯥꯟꯅꯕꯗꯁꯨ ꯈꯪꯅꯍꯟꯕ ꯌꯥꯔꯣꯏ ꯑꯕꯦꯝꯒ ꯑꯩꯒ ꯃꯆꯟ ꯑꯃꯒ ꯃꯕꯨꯡ ꯑꯃꯒꯒꯤ ꯃꯔꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯩꯝ ꯂꯩꯇꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯅꯪꯒꯤ ꯅꯄꯣꯠ ꯅꯔꯟꯗꯣ ꯃꯔꯨꯞꯇ ꯄꯤꯊꯣꯛꯀꯦ ꯈꯟꯒꯅꯨ ꯃꯗꯨꯅ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯤꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯦꯀꯣꯕꯇꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯔꯣꯖꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯖꯕ ꯅꯠꯇꯦ ꯀꯩꯅꯣꯝꯅꯤꯅ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯁꯨ ꯃꯤꯍꯨꯟ ꯊꯥꯎꯟ ꯏꯁꯨ ꯁꯨꯗꯦ ꯃꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ